खुरुमजरी यूनिफॉर्म की थबकता खंगना चानब येंगलगा प्रमोशन पीबा मदि प्रमोशन की वानोंब तौबिगनु हाइना चीफ मिनिस्टर एन बीरेन फोंगना लाउथोख्रे रमसा SSA की दावी सिंह अथुब मतमदा कैबिनेट पुथोक्तुन खनरगनी हाइना चीफ मिनिस्टर एन बीरेन थाजब पीख्रे अमदी ngarang numidang kairem bikhok awang laikai gi chingmai sing mai tharamba adugi matangda DFO thawbana inquiry chathaba hokre Jari Times of Manipur News meeting tabiri bising bungangom Priyana taram nokcha bagaloina na paus bijari Police personnel singna set na uniform belt amadi khungut na chingba potlam kya ngasi Manipur ki Chief Minister N Birena ahanba Manipur Rifles ki parade ground da pangthokiba achamba thoram amada yenthokre thoram adu mari leinana Chief Minister N Birena haikibada lamdam asigi law and order miyam gi lanthong ngak seliba security personnel singi matik chaba sen chana daba potlam sing pi ba haibasi lengak amagi tangai fadana tawphadraba mathongni Kari maramgi miyam khangna first MR ground da polam sing asi yenthokli bano haibagi maramde mamang da police personnel singna seasonaba belt adu chena saba belt supply tawamduna yamna ningba kainingai oiba mong da chatharamba thingnake maduda para ama oina tamhoraga ayuk numidang khaidana miyam gi damak thabak tawriba police personnel singda issue tawriba polam sing asi yamna mak tangai fadana quality laiba pot pi daba yade haiba chap yungba wakhal amadagi miyam khangna thoramasi pakapani Lamdam asidagi corruption muthal ase hairabadi aikhoi thabak tawbada transparency leibatai matam sangna corruption na laichu duna leiramlaba lamdam asi anoba maikai amada puna bahona bahaibasi araiba thabakti nate matam changani adubo aikhoi honabadi lepa yade uniform gi thabakta khangna chanaba yenglaga promotion piba amade promotion gi wanomba tawbigano niyom chumna thabak tawminasi lengaga sina power da hek lakpa mikuptagi ngasi fawbada department kya da tawramba aranba chatna kanglon kya amade semdokpa hokre makhata na su semdoke haina lengaga sin lepli haina mahang haiki no marakta nungsa marakta tumda sana ge laibat ki praja gi miyam gi seba tawriba sidina na khoi mayam na set ka da base sina sara piram madudagi khoi best quality Fangada personnel singni ai mangna nahanboki investigation to the che bell sina saba piram madu matang du daina some in a store sanga yeng madu da I was so desperate plastic bora so boduna khanjalaga le mi do khoi khongu ko do puthoka da kang gang gang laure so maina pipe da thotho lawo khongu on da thengate waterproof ren khogi kanogi le mi ba raincoat le mi bu do kheng geng 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 laure ga ba yamna desperate hoya aduna I'll never allow to happen it again Ngasigi Tharamadu Manipur Lengaki Cabinet Minister MLA Singh District Administration Police Department ke Mokok Thongba Official Kiana Sarbyaki Ngasi Yanthokiba Polam Singh Hokiba Chahigi October Thada Home Department da sanction Taukiba Dupuna Lupa Lak Crore Mari Lak Marifutara Humdoi Lising Humputara Taret Chahum Marifu Marigi Manung Chana item Tara Taret Yanthoki Tha taruk hena thagi tolo pibidraba Ramsa SSA gi Oza Singh ngasidagi hona matam kaktana thabak lepagi khongjang sangsinba hokre tumkoina chatkadaba waroisin ama puraktriba fawba khongjang handoklaroi haina Ramsa SSA gi Oza Singh na firep lokre khongjang gi ahanba numita ngasi khoyathong da leiba jet EO John 1 gi office complex ta pangthokiba Wakan mifamadu da sarukya kiba Ramsa SSA gi spokesperson ngasham singazitna haikibada tolo matam chana pibidaba promotion line clear oidaba made state ta absorb toragani haina kayarak hanna thazaba kya pirakhrabasu ngasi fawbada lenga ki maikaidagi tungkoina chana bayaba solution ama pibidabana Ramsa SSA gi Oza Singh gi laibak tambangamdana leire
था अमा अनि तोलोब फंगदबा फाउबदा कदाइनो हाइरबा मतमसिदा था तरुक हेना तोलोब पिबिदबा हाइबसिदी लेंगाकी यामना चावबा असोइबा थौसिलमनि हाइना महांगना फोंदोखी अखोइना ngasi dana phamiba odagi hayendagi siswa strike chathadoribaje kaigino haitaragadi akhoigi tha tarukki pc pending ga leire tha taruk sure akhoi tolo phangdaba odagi akhoigi kano sisu thabak sisu kadomda kamaina togdoino akhoi khangdri tha ani hungi tolo pithoga aduda akhoi lotion madu hadakti lotion jaroi akhoi ko ina permanent solution ama porakti bawa akhoi hadakti dana wagera nataga akhoi kano se siswa strike se lepta bida akhoi chathajagani नाकलमरोमदा हिरमसिगा मरी लेनना चीफ मिनिस्टर एन बिरेन हाइकिबदा हौजिक रामसामा दे एसएसए गी ओजा सिंगना तालिबदाबी असि यामना मरम चाबदाबी ने तौबदपु ममांगी लेंगाकना मखोइबु लौखिबा मतमदा नाखै सेंगलमदबदगी भाब तानदबा सि थोकलिबने अथुबा मतमदा कैबिनेट वाफम असि पुथोक्तुना खनरगनी अमदी तोलोबसु पिथोकलगने हाइना महांग हाइकी रामसागी से तसेंगबदी मसे स्कीम ममी मखादा तौबुनी अदु मसिदैदा लौबो मतमदा कन्फ्यूजन खर लेरमे रामसागी वजा ओइरिबा सिंगसिगी मारानते कोइ गवर्नमेंट की मतमदुगी दगी खितंग एखोइना मोइदा पिरम कमिटमेंट काय अदुबो तोलोब किदुगी यारनी बट द थिंग्स मोगी अब्जॉर्प्शन तोबगी मतंग से कोई खितंग कैबिनेट करीदा हेक्टिक डिस्कशन में संगी अदुबो सी ह्यूमन प्रॉब्लम ने कोई मथिंग पांगना बोहने नहीं दा ग्वारोग रिजर्व फॉरेस्ट की सरुकम ओइरिबा थौबाल डिस्ट्रिक्ट की मनुंग चेना लेरिबा काइरन बिखोक अवांग लेकाई की चिंगदा ngarang नुमिदांगदा पुंग तरुक लोम तारकपदा लानमई थारमबदगी लोकल मियो सिंगना मतम चाना संगसेंदुना का हेना अमांग अता थोलमगदबदगी मतम चाना कनमंगम हौरे अमदी पाव फंगबदगी खुदकता फॉरेस्ट डिपार्टमेंट की स्टाफ सिंगसु मतम चाना संगसिलकी हाइरे ngarang singda mai tharam liba mafam aduda ngasi ayuk divisional forest office thaubalgi DFO debla laifrakpang gi bedeng makada yaripok BOM Birenna luchingba department gi staff sing changsinduna thogdok adu kanana kadomdagi tharakpano amadi matau karamna chalukpano haibagi matangda inquiry ama chathaba hokre yaripok BOM Birenna haikibada reserve forest area da masak khangdaba singna lanmai thaduna amang ata thoholamba se yamna laibak thibane masigumba lona yadaba thabak asi matungdasu kanagumba singna makhatana tawbiganu hairaduna mai tharam libai area asigi singkhongdasu forest department na nursery plan kyamarum su semduna lairi amade ikai khumnariba manipur lenga ki chief minister N Birena tongan basing gi mafam singda umang semgat aba wafam sing thamkhibagi matung ina ching asida su department na u chara kyamarum su thaduna mafam asisu umang ama oina ba yamna kan semgaliba mafam amani haiki ngarang masakhang daba singna lanmai tharamba duda lam hector amarom chaktuna nauna thakiba fazana hauba hauraklaba u chara chamangarom hena mai chakpa duda yauramba yai hairi tang tarani thai tha ma 2020 ingi pung taruk taw matamda garok richa forest madung chana leiba kaim khoki mamang jingda masak khangda mei singda lamai thaduna sing amang ata kya mu tholam nei asumba haiba mafam jaga si khoki forest department na u sar kya thadra mafam asi jokhal riba mafam oibana kana gum singna singba patraba su mai ya da thak asi tobi ganu hariba ngasi tholiba thodo sigi matangda akoina DFO thobal madam devla lepa phang yokhada inquiry ma chatha makhada inquiry ma chatha duna sigi thobal se phakapa hore Imphal gi mafung kya da handang barak tatana bom lang selamba amadi pokhai bagi thogdo kya thogliba sigi yenglaga Manipur Police Department na lokhalapa section thaurangi sarkomoina ngasisu Imphal East District Police na Porompat Police Station gi manung chenba konung mamang purana Raspberry gi akoiba mafam singda pak sanati bombagi thabak chathakre ayuk pung 8 makhai adwaidagi mapan phawa chathakiba operation adu puna miyoi chani rom masa masagi saktak se puthohanduna verification chathaki adumak pu thoidokpa mi fami pundi yaukide Visof House Mantiri Pukhi gi Maikaidagi St Joseph Higher Secondary Sangaipro gi principal Victor Bu transfer tawkhibagi mayokta ngasi Nupi Weavers Welfare Association kam Maira Paibina mapung oiba thodang loduna school asigi mamangda wakat mifam mafamkhre tongan ba warol kia iba play card sing season aduna chathaki ba wakat mifam aduda sarugya khibi association gi publicity secretary Roni Mayengbamna matam kia gi mamangdagi association na St Joseph School gi principal Victor Bu transfer tawraga atopa principal amana mahut
थारक्तनबा हाइजखिबा वाफमसिंग ताबीदना लेरकपदगी खोंजंग असे संगसिलकपने हयेंग फावबगी मनुंगदा एसोसिएशनना हाना तानखिबा डिमांडसिंग थबक्ता ओंथोक्तुना मपुंग फाबा अफबा स्कूल ओहेननबा खोंथांग लौखपियो नत्रबदी हयेंगदगी मखल मखा क्यागी खोंजंगसिंग संगसिलगनि हाइखि मीनुंसी उलीबसी अखोई अंगांग अमा मागी स्कूल दा हौरखी यंखोम लेरकता मा हुजिक ब्लाइंड ओइगरे ममी तांग अंगांग माई पुंसी मो ओइदना लेबदगी फादर सिना मंगोंदा डोनेट तौबिरगा यामना मीनुंसी चावबा सुगुंबसे कैथोलिक सोसाइटी दा अहानबो उजबा हाइबसे फादर विक्टर ने तसेंगना महक लाकपदगी अखोई स्कूल की इंफ्रास्ट्रक्चर याम फगलई लोइनला लेवल 12 होगिबदा अखोई एग्जाम पीबा मतमदा टोटली अखोई थारिबा छात्र सिंह फर्स्ट डिवीजन दा लोइनबो पास तौगिबा ngakतनी महकती अतई स्कूल गुमना फर्स्ट डिवीजन दा पोजिशन होल्डर ओइबा छात्र म लैरगा मागी स्कूल दा लाइक तमहनबगी हैनबी मंगोदा मागी अदुगी बिहेवियर लेते तसेंगना मादी सेमगतबनी रुटगी असुगुम लबा फजगरबा मागी यामना यामना कदोबा चेक्सिनबा हाइबा तारे मसिगुम मयामसिंग अखोई नक लेरिबा अखोई लोकल एरिया की मियोई सिंगजिना अखोई उजबदगी हाइरिबा फादर से मागी ट्रांसफर ऑर्डर से कैंसल तौबियु तसेंगना सही अनि दंगददी एक्सटेंड तौबिरगा सिबु इम्प्लीमेंट पुबिरकपा मदि तुंगी यांगलेन सरु ओबिगदोरिबा छात्र सिंगसे सिबु सेमगत पिबदा मतम खर खतंग सरु याहनबियु हाइबसिने अखोइना थमजनिंगे बस चलहनिंगदि छे अंगांग स्कूल अंगांग से फरकपसिदा चलहनिंगदबने माना सेमकोलकपा छात्र सिंगे परीक्षा तौद्री 11 12 की लाई को मसीगी परीक्षा सिबाव लोइबावददी थमनिंगी अफबा मी आदो ओइबनिना Maitai Huyen Lanlong Sintam Sanglengi Kolumdoi Super Rising Day Thoramasi Awang Lekin Thabi Football Ground da Pangthokre State Asida Ganja legalized Tonaba State Government Akana Hotna Rihaina Kurai Kendra Gemele Laisangthem Susindrona Fongdokre Ngasi Universal Friendship Organization ki meeting Makada Pangthokiba Thoramadu da Lamyan Bay Ipu Luching Purel Laishram Bobi Leima Jila Parisad Posangbam Gram Panchayat TH Romani President All Manipur Nupi Samasamadi Atai Masak Naiba Miyoi Kiana Sarukya ki Thoramadu Mari Lena MLA Susindrona Haikibada Government Asina Ganja Asi legalized Tonabaka Honari India Amadi Malemgi Laibak Singi Pharma Company Singapore Fauna Duna Export Tona Honari Chajalamadi UFO Masagi Sale na Chalairi Loop Asigi Oina Masagi Sentok Lena Bahotna Batai Mahanga Makataraduna Universal Friendship Organization na ngasi fawbada umang kanduna lakli masigi achoba khudam ama hairagadi sajjalgi sanglen singda u marang kaina thariba sini maramasina government ki umang yokhanaba fund singdagi khara khaidoklaga sajjal da su senthang khara kaithokpa mathau tari UFO gi pandam se kai no ha bise mayam da khangal liba samaina akoi member khudimang na akoi khangal lagadi haiba UFO haiba akoi organization je हेना मसिंग याम को लगनी हेना सापो मकने अखोइले अखोइगी लेरिबा यूएफओ की लेरिबा ऑर्गेनाइजेशन हसी चखोलन गे हारगा दे नत्रगने हेना मपुम फान गे दे अखोइनो होनदन मीम त लागो होनरो मसा मसा की तोआन तोआन ऑर्गेनाइजेशन लेबनी अदना मसा मसा की अदु ऑर्गेनाइजेशन दि मोइने फनो होनने अदना अखोइजो अखोइगी लेरिबा इचिनाउ सिंग पुनमना सुंबा फ्रेंडशिप ऑर्गेनाइजेशन हसी चखोलन भाई अखोई इसागी अचौब दायित्वने अखोई लौगदबनी Nambol AC ki manung chenba Laima Popam da Laiba Laima Popam Public High School ki mahiroi singda tamna na ba lairik sing lem na yanthokpa made uniform tu na bagi measurement lawgi thoramama school management committee na senduna school asidang asi pangthokre thoramadu da school asigi mahiroi chatruk hen bada makhoi na tamna ba lairik sing lem na yanthokpa ga loina na nauna tamlakpa mahiroi sing yauna makhoi na set ke da ba uniform sing tu na bagi measurement sing tawki thoramga mari leina na school gi headmistress El Manglembina Fongdorakibada Chahi Karagi Mamangda School Sitharurabasu Mamang Chahidagi Mahiroi Angakpa Fangna Hengalakli Masina Lengaki School Sing Hingalaklagani Amade Education Chaukatlagani Haiba Thazabalei Chahi Anigi Mamangda Mahiroi Nimpu Taret Kak Leiram Laba School Asi Mahiroi Chatruk Helakpa Asi Lamdamsigi MLA El Lokengi Achauba Matingnani Lengaki School Sing Dasu Lanai School Sing Dagi Tadana Mahai Tambirabani aduna mama mapa sing na sula na school sing da thabagi muhuta lengaki school sing da than biro haiki 2019 gi January dagi di akhoi school se mapung phaba satra satruk mu leiraga ran tawjarak pani ato
कमाई तौना गवर्नमेंट स्कूल से मुक्तंदी मपुंग फाबा स्कूल अमा पहनसिगेना कन्न होनाजबदगी ngasi mapung phaba adung laba satra singsi oirakibani akoi school asichu model school gi selection tawaba adum school lamani Tunglam chat ki dama khai na mingthon ba KET Scholarship Award lising ani kun yen thokpagi thoram organizing committee na senduna kaksing gi representatives of Lois ki auditorium da pangthokre thoram adu da N Priya Kumar Singh retired librarian Thobal College P Raghu Singh Principal Kha Manipur College Kakching amadi Dr N Giridhari Singh retired librarian Remsna mathangsena guest of honor chief guest amadi president oiki KET Scholarship lising ani kungi tongan ba category ani gi apun ba mahiroi nipan da scholarship sing kusinaduna pungning thogatki Tanglaibung Ground Extension Committee oinam na senduna Tanglaibung Ground da floodlights season na ba hogdopagi thorama ngarang pangthokre Thoramadu Manipur Pollution Control Board ki chairman Soiriba Oinam AC MLA El Kisor PWDEAP ki project director Yumnang Joy Kumar Comprehensive School Oinam ki principal Bijoy Loiptom Bangna Mapung Oiba Mithunglen Singh Oina Sarukyaki Joy Kumar na phongdo kibada miyam gi matinga loinana season na ba hogdo kiba flood light sing asina hanegi sports ki wari kya ga sagona raklaba Oinam asina sports ki anoba inot amahapa ngamgani thazai haiki Any sports ki cannot activity da especially football da di khoi India ki team ne samag matam da khoi senior ki level da ngamdraga chu junior level da di almost khoi team ki 50% je khoi Manipur da gi adum haurak pana aktani ngasi India ki super league da natraga ice league da sanari ba mayam se da Manipur da gi sanari mayam yauri adubu laibak thibadi khoi gi leije khoi gi resources wat pa namaram oira kanda achauba clubs in semang ngamdabani na koina Manipur sina khoi nursery gi type ta khoi gi sanari sing putho matung makha ta ba sing di India gi atopa khoi gi Churchill Brothers gumba na Goa gumba FC Goa gumba dum mayam chal dum sanari hai tare adubu khoi gi oinam si chu khoi Manipur gi yamna khoi gi matai mak natraga su mayol me kha laptho ba khungang amani du masida khoi ground na sem basi amna wana khoi mamang leramba MLA hazik paibiri ba tamura da kishor amadi khoi donors mayana mating pangbira kanda khwai dagi maru oi badi khoi sports bunung si jaba khungang si kenoma chakot thorom da thawai yaujaba khoi angang mayam amana chela ka dang sig masma ground mas oine bhonna birak pani El Radha Kishore na phongdu kibada oinam khulda horakliba na hasingna matam len bagi mawongda kangbu naina famduna mayai ka ba sinjak sing season na ba horakpagum tawrakli makhoina sana khona bada mai onsilaklagadi tungi punsida fabo oigene Tanglaibung Ground sengbalakpa amadi flood lights hapchilakpasina ayuk nungthilda thabak atai chana ragasu halaklaga numidangi matamda sanaduna haksang fabada natana saknareba sanaroi kya su thoglakpa oirasano Ground asibu sengbalakpada mateng pangbikiba miyoi khuding su thagali haiki TV asida sana bahai basidi asuki matik importance oire aduna sports sidi hojikti khoi achauba industry heavy industry sports oire matamada di sports se khoi samna haida sarkar gi education department da khoi nappe harga education department gi part am garamani adu sarkar na nasidi achauba bharat batsegi one so achauba khoi sports in industry gi sector da sangsalak lak labanina ngasidi labi am phai khoi Manipur da poksaru bai khoi gi Manipur na ngasi India represent to matam da Manipur gi sanaroi singna khoi events ayam da khoi dominate tor ga chali han khale T Chongsing Korengbo Manipur State Commission for Women MSCW gi chahi ahungi oigedaba term amagi member oina hakre mahapu MSCW gi member oina hablakpada nungaiba phongdokpaga loinana haraute amna opagi thoramama Kangpokpi AC gi manung chenba Utonglok village da pangthokre thoramadu da MSCW gi chairperson Dr Binota ATDUM gi president Mr Momo amade amuko gi president PH Nando Luwang na mathangsena chief guest of honor amade functional oiki thoramadu da Tribal Research Institute ki joint director amade social leaders ke asu sargyaki nauna MSCW gi member oina hablakpada T Chongsing Koirengna chief minister N Birana Luchingliba laingak asina lamdam asigi apikba furup amagi miyoi oiriba aihapu MSCW gi member oina hablakpa sima commission gi thabak thoram singda Kumang Sausen Bangam Lagani Haiki Ngasidagi numit kharani gi mamangda Assam Rifle gi kangbuna
Tamenglong district ki manung chanba nungkauda thiba humbagi thabak chathabada Indian lenga ka santi gi wari sanariba Asian IM gi camp ama thugai ki bagaloina na camp aduda lotuna thamlamba khulai kya fagat pangamkhre Pawosin hai nungkau gi area da Asian IM gi lanmi khara changjafam loduna leire haibagi akhangnaba paw ama fangbadagi operation chathaba horakpada mafam aduda leiramba IM gi lanmi sing mangjongna camp adu thadoktuna chena khibani haire Makhatana kem adudagi nongmai manga tongan ba nongmai singi maru sing walkie talkie set amadi war like story sing fagat pangamle hairi Lenga ka su chatnadriba kuki National Front KNFN gi hana PRO iramba housing na party dagi pothaduna micham oina laikhraba Kangpopi district ke Chajang village dagi Thangboi kipgenbu su chatnariba housing na Sinai camp talairiba KNO KNA gi lanmi singna masagi mayumda macha manaw amadi loinabigi mamang maktada tamthina otnairaba matung faduna pukhraga mathangi numita police da lalhobani haina sinarambagi thawongbu KNFA na akan mamongda yaningda fongdorakli Love adugi information and publicity secretary Go Kukina thadorakpa chero lamana Thangboi kipgen loop asiga marimata leinadraba miyoine Mahak sahi kharagi mamangdagi medical ground da pothakraba misakni mahakpu condition yaudana thadokadabani amadi KNO KNA nasu asigumba thawong asi makhatana chathabigenu hairakli Hauzi amu sanabagi paw phangbigani Utlau FC na senduna haukiba December 15 dagi Utlau Kangzaibung da chatharakpa hanba Village Open 7A side soccer tournament ki winner UYC Wahengkumana oikre garang sanakiba final match ta UYC Wahengkumana Ibudau FC bu penalty shootout ta panjal taruk manga da maithiba piduna winner oikibane tournament asigi best scorer na ULLYC Utlogi L Rahul aduga best player na UYC Wahengkuman gi Rajdon Singh na taki best goalkeeper gi manasu Utlau FC gi Laishram Sham Kesorna phangkibaga loinana emerging player gi manasu team asigi sanaroi Laishram da Kesorna phangki tournament asing asilosenbagi thoramga mari leinana YSWA Utlau gi represent tawduna sanaramba Utlau gi akoibada leiba ahal oirba sanaroi singda Utlau FC gi maikaidagi achamba khudol tamduna ikai khumna khibaga loinana final match sanadringai mangoinana Utlau FC ga CISF airport ka exhibition match am susanaki Social Young Club Kapwa na sinduna anirak suba grassroots football coaching program ama ngasidagi Kapwa Huidrom Laikai da Laiba Club asigi ground da All Manipur Football Association gi secretary L Jotirmoy Roy na hodokre football pamjaba haurakliba angang singbu grassroots football coaching piduna masana sida lamdam asigi afaba sanaroi sing puthokna bagi wakhalonda coaching program asi pangthokpani sahi tarani thoigi makhada leiba sanaroi kuntrana saruk yariba coaching program asi thangza amadi nomaijing numit khudingi tha taruk chupna chathagadabane Guwahati da chathariba humlak suba Khelo India Youth Games ki humni chanba nimita Manipurna judo masana da amukasu goal amamade bronze ahumpuna medal mari phangba ngamkhre masiga loinana hauzik fawda games asigi medal telida Manipurna puna sanagi medal ani silver ama loinana bronze taret yauna apunba medal tara phangduna medal terigi taranithu super rank ta leiba ngamkhre ngasi yukfungna kiba pawse singda kari kari maroi ba paw yauribagi habdo mayam puna muk khangminasi Lamjingba Times ka hena motba sayon phamsing yang sindabana hakchang sokningai oire Thaubalda CAA saugatpagi khongchat chatkre CAA gi mayokta chatkadaba khongchat chatlan khitre laikai khangandana CAA saugatuna chatkhiba rally laibak thibani Sotin Kumar Phajin khibagi mayokta UN Human Rights Commission da wakat lagani Surchandra Midday Meal Workers sing chak thongba lep lagani Indira Congress Party Lebak Ngakpa Haitaba Scandal Kayada Chenaba Opposition Party Oire Bizay Sangai Express Fungyar Semgat Sagat Pagi San Pit Napi Lai Siwo Citizenship Amendment Act Assam Tripura da Khongjang Kansin Kray Citizen Ohenry Fau Pothara Roy Amit Saha Pokna Fang
CAA di hak pinabani hak lawthoknaba natte Modi. Sotin Kumar phajin khibaga mari lainana UN da wakat kray. Sotin Kumar thadok trabadi left party singna khongjang jangsingani santa. Honorarium pithok trabadi midday meal gi chak thongba leplani UN. Geographical area basis ta LAD fund haptabana jingilam sing sotabani laisio. Republic Day gi mangoinana thibo humbagi thabak sathakray. KCP progressive pining thammi pham kray. Sairang lairik phong kray. Huyen Lan Pau Leibak ki mayokta kholau lauba miyoi khudingmak zelda thamgadabani Amit Shah. Manipur gi one stop center taratruk approve tawrabasu amakhakta gi hena mathau tawdri. Sotin Kumar ngasi phawbada thadok trabadi akan bakhongjang changsilagani santa. Congress na lengak pairingai da Imphal East West numit kayani CRPC gi section chamagani fumari thamkhidabage BJP. Pune da thiba khangdana leirkhibi Manipuri Muslim nupi ama sina fangle. Naharol gi thaudang customary law ayamba nupi singda sakti pibagi mayokta lay. MSCW gi mathaudi nupi singda justice phanghanna bahotnabani chairperson. Laibak kasida chahi humpurom sasan tawramba Congress sasan haitaba scam kayada chenaba party ni CITs Bizai. State asida chawkhat thorangi lamda karaida kari leiribagi haibadu aikhoina thidokminasi dingo. Sotin Kumar thadok chagadi NHRC amasung UN da wakat lagani bedamani. MP Dr. Ranjan Luchingduna CAA gi matangda Thawbal da khongchat chatkray. Sana Laibak Treasury Officer haptabadagi Governor Secretariat Pensioner Singh Wanare Treasury Officer ahum haptabagi maram karigino Pensioner Singh. Manipur gi lamaki sa uchek singh gi record Forest Department leiramdre karamba makhal gi sa uchek singh mangkhrabagi haina authority na khangdre. Sotin Kumar thadok hananaba rights body singna UN gi pukning tingsinkhray. NDF gi cadre Yangkai Manipur Fauraga Changlakray. Operation Satakray. Ichel Express Congress Party ki mathaudi lebak irang haunaba kaksa bishaba asini anti-people oiba party ni bizoy. First IRB ki silver jubilee thoramga mari lainana tengbang kray. Manipur da IRB thamkiba chahi kunmanga surabasu promotion policy satna handabana penadre. Sotin Kumar thadok trabadi UN order wakat lagani. Ani suba laisang hidden festival come expo Jati ki Naharol Singi Chayol Palan Thoram Haudokray. Horticulture sector Sakwat Hanaba Mizoram na UNO gi Tengbang ni kray. Iraibak Lenga ki school sing hingat handuna Right to Education Act ki kanaba mapung fana fanghalu. Congress lenga khawbadagi ariba matam phawba scam kyamurum thoki. Ruling amadi opposition oina laibasu haite BJP. Puwariga sagon naraklaba laisang hidden semgatpa tangai fade. Aroibada maroiba pau amuk hana pijari. Uniform ki thabakta khangna chanaba yenglaga promotion piba madi promotion gi wanomba tawbiganu haina Chief Minister and Birena Phong na lauthokray. Ramsama de SSA gi dabi sing athuba matamda cabinet ta puthokna khanaragani haina Chief Minister and Birena thazaba pikray. Amade ngarang numidang kairem bikhop awang laikai gi chingmai sing mai tharamba du gi matangda DF4 Thawbal na inquiry chathaba hokray. Hauji ki oinadi Manipuri pau matang sida losinjare mideng tabiri basingbo amuk hana khurumjari.